Tom TV bu meng tabiriba punamaku taram nokchari. Ngasigi Promising Stars khudol tamjabaduriba akhoi case Narmada Sogaisam khudol tamjage meng taminasi. Ahanu maktada Tom TV gi maikai degi Narmada bu taram nokchari. Narmada si pokna pham ima baba gi ming chinau kya su haibra chingbudu hanu tang thambi. Tom TV bu meng tabiriba punamaku Narmada na taram nokchari. Aigi pokna pham lamdam se kaksing dagini akoi sin na hum sujai aina yai mane aigi baba legidre mamaga nanauga khoi hum hojik yumna lechari Yam nungaise Narmada sai sahi kya dagi art film se ka khong thang jambi rakhibino. ai se yam pi ingai da de jagoi dum saraga dum lae aina class 3 swai karakpada competition gumba adum yaw ba hore ai jagoi dagi hana keno tore ai film gi line da hana changte jagoi hana jagoi artist oina leisure pune ba adi jagoi se ki mate khabiram gani ado koi matang sabada Narmada bu koi Tom TV gi kaino se koi gi platform pizara ga jagoi sabi hai na koi request tau jaram tan Narmada yabiyu ka ai soida laksage yam nungai se ado Narmada koi gi art ki lam sida khoi na sun taza ba theater dagi hori hena tajai masi matang je khastang su share tau piram ai theater dagi haurak padi na chade do marakta aina hidi film gi line chang bagan sida aina katang theater gi knowledge pamba hadi da ka oigini haina isana khanja bai tare adugum badagi aina theater gi line sida chahi amani gumba sum oja samarji ki makhada kakching dagi magi makhada ai chahi amma mo suaina kaino yauroi aduga hojik padi ai pothare theater dagi yam nungai se khamatam khara duda akhoi knowledge lawjar baduna hojik apply torokna du mate kana bodi phangbiram doine hoi adum kana bodi dum phange ada hojik film se hojik running da akhoi gi shooting tawriba film gadi kya kamai taw kya ledi kya bisu koi khangje hoi ai film je kaya kaino tawde yamna lawraga dumaina kumbado oijade aigi film kumbam thokpa aina ngamgadaba limitation ama thamaga haitara aigi film ahum gumba dumaina lawjara lai haujuk aigi running da leise kiam likphang na ma oja home and DIY gi film ama loisindri aduga aigi ibung Johnson Mayang lambam mayam jena khangbi bane parody team dagi ma moigi team dagi ma Johnson Mayang lambam magi film ama chingung sang na ma leiri aduga aigi ibung Amardeep anau bane ma na direction bibi ba designer baby na amaga lay ahum sidagi na ai running da lay da athuna khoi mayam da budol tam ga drop never release hidi loira matung da athu matam da ko adu mamang da khoi ki Narmada gi film kaya muk masing gadi kano to bigre have so amta khaibi ai film pulap na around 20 shmain kitang komang gini adu 20 ai se ai film the main cast adai keno to banate ai adum character macha adumaina ai han ki starting oina ko adumaina mayam rakta tin bangam na bagi adumaina la e adu film ama ni kitang ne supporting gumba aduga main character logo di film ama degi hena lai gi tre ai na masini khwai digi artist ki khwai digi chawba gunji akhoi artist ama asengba oigi haragadi akhoi na characters da khoi thi dabida chilhau thi dabida akhoi art pam jaru banina madu puna makhoi accept tabam thoi yabam thoi habase akhoi Narmada da ngasi amoina su Narmada na oibira mas haingai ta na thagachil makha jar koi na Narmada khoi acting gi lam janga tane acting to wa tane sang uri se isai da su isai chin sa ga acting to wa tane ba ado tasing na Narmada na salok ba isai se khoi viewers me am taninge ba ado mate kitan khudol ham tabi isai di pam jabi se okay ai sai diam de haite kai gra ka da show na haini da haidi khuding bak loina gift tawram de ai hoi acting budi oja me amna takpi na khotna dum mayang brak tin na badum hona je duga isai di sungai haita bane ado chiche na ngasi har bani na Tom TV gi viewers ngi khalla gai ai na khwai dagi pamba line ma cham khatang sakpyam da khodol tawge duga soi ki ngam gi viewers so pura ma pio kanana sakpano habsu di khangje ado aina pamjaba mata ma sakja ke करेगी साउखी बनो अदोंगे मेरा गीता बल्दा lamb fangkhide matam duda nangna saukhibagi maram karigi saukhibano
adu ngai mera gi thabalda se dan khadol tam jage singer oisu ya toine adu matik phajai yam nushina yam haina sakpir ko sa aina di am ngakna thokse ba ko hoi che nusi bi bai ne hai de ai ding amoi ba ai hite ba ta segna yam nuai jai narmada na sei smaina khudol tam bi bese hai ne ai ta top bi ma ke de sa ka phong ruk chai makha ta jara ko ina narmada se le sabi ni ko hoi se kitang entertain oi wai sa se hoi ye che ala narmada na khwai di ki khoi gi pamjaba khoi gi future da ko husband je ai di karamba mon the quality se karamba yawa kadi pamge ai gi mota har kati ko hoi khuding mak perfect oyo habadi laite mi khuding mak ta ai sa su perfect oi de aina khoi de gi pamjaba se hoi mayam no budi common word pudi oiram basu yai adui so aina khoi de pamjaba do yamna discipline leiba pame hauna lon chat khangba hai se like shu gi mangan yor doine adagi loina taxi ka si khuding Taxi kasi lay bahay se kuding maptaloy na overall da kwai dagi afhaba oy dana thaba ma koin tawo matam da discipline dai tragadi success oy de dumaina nupa moi targadi kwai dagi matik chaw se agi mota kwai dagi discipline dai bedo doina I choose to jagane adu khak choose to bidera I'm sa phajabati ba adi sile re da bra masak ki di thoidok na khaludre kai khra kana pukchen sengbi ba ai gi chatli ba ai gi film gi line ji understand to bi ba ai bu nung shibi ba adu doina ai lak na choose to ne hoji hoji se narmada kan hoji machin tum khalai ko masin se za narmada bu khoida jaba mayam ma su lai ni narmada ga nakna ba friend mayam su soi se den lai biram gani kari gumba if mana narmada da film ji kumba to on hai bi rak tar ga di narmada kar ma step la khot pi ai ga khangna ba mina ai hoje ke dom seng san hai to kai kana ta relationship thamjade anai te hoje su ti leite if leira ka mana ya de hai ba ge kuma nu ka hai ra ga na ma da su kuma to ra kuma oi doi ra ba ado aina house hai jagi ba to han ba aina choose to ba gan da khangani ba hai di ai gi feel je support to bi ba ai ba masa khangbi ba ai bu nu si bi ba ai ba sida yaura ne ba do na thinga ka do di man de ado mai thinga ga de pai li te ba na tra thinga ga su pai li te ba oi thinga di ai ma ga dum ai film jin hena pam mani na dum kai no lak thok na do male adugi spirit nangi adugi wakhal adugi thongna du buni yamna pam jari se du mak ne ko na tajani ni bisu artist amo oira ga di yam nungai je ado narmada na khwai digi pam je pa colors di kari ne na color se karam ba pami ai ngasi salai ba dress color jai favorite oya yam ingba yam nusiba nupi yam feminine no ba color de ba pam biram mi se ado narmada se sometime kana gumbana khoi ke tang ki tang cha ga tang pusan jara ga kana hidi khoi narmada gi face kana malika ne happy ro ka di yaw bi ai ne hai ninge ba ko da narmada dai tang ni ne kana malika ne happy ro yaw ai gi insta gi fencing ai gi facebook ai facebook di ba de da facebook gi da gi da ato pa mayam ai gi fan mayam sum hai bi ko dai se like it rabi bollywood ki star Sir Devi ki machan pi janbi se male ne lohre comment bi re do aina ado ai sa da male ba man try confuse ale kamane na mali har ko degi adu ai wa khan dai de na manje ba har de ko ai na gi actress ta ai mami di tang jang wa le ai na man ba khak ti lai jari thai na gi heroine marak ta ko Bollywood ki da ado ai ko na te min hai jare ma ga jare ro hoi ya makha ta jara koina ado narmada hoji khoi gi hoi di hoji se khoi gi education line de di ko education line jiga khoi gi film shooting ki line jiga di kitang chana dreba ado kamai to go manage se sapiri ge hoi adu na maram oiraga ne aina sai film ama ni ahum da gen dawja de haise haidi ai gi like tambada kitang chai na ba kitang leiba aduna aina film se am lawja da bane hoi yam la ga su kai tor ko so aina am dawsin wangam da ba ai like tambani na adoi hauji graduation loira bani na phajana changage haina I decide to yam wise family na de full support to bi mama se sing harbuda hana budi support to romde hidi jagoi saba matam da budi dum to biram ba film line da di mama se ina ba khot pagi chena bam changi da khoi film manipur industry da de adugum moi problem se am la kan sida mama di sum khoi di khatang imung se kada kaina to bani na mama na dugum bagi ina bagi khudong sab se leita bani na khatang pam ba wa la me do hojik ti dum machana pam bani na mama na dum support to hai ta yam chume hoi manipur da budi ko akhoi film shooting japada ina ba khona ba mayam ma tawri atu isana isabu ko
understand ꯂꯩꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯣꯡ ꯊꯥꯡꯅ ꯆꯠꯄꯤꯔꯒꯗꯤ ꯍꯣꯏ ꯏꯟꯅꯗ꯭ꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯏꯁꯥꯅ ꯋꯥꯜꯁꯦ ꯈꯥꯕ ꯍꯣꯏ ꯉꯝꯖꯔꯒꯗꯤ ꯆꯨꯝ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯃꯇꯝ ꯑꯃꯗ ꯑꯩ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯆꯞ ꯃꯥꯟꯅꯅ ꯊꯦꯡꯅꯈꯤ ꯏꯟꯅꯅꯕ ꯃꯤꯁꯦ ꯂꯩꯇꯗꯅ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯑꯥꯔꯠꯁꯦ ꯈꯣꯡ ꯊꯥꯡꯖꯅꯕ ꯍꯣꯠꯅꯕꯗ ꯑꯩꯕꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯔꯒ ꯑꯩ ꯐꯦꯃꯤꯂꯤꯅ ꯑꯩ ꯏꯊꯟꯇ ꯑꯗꯨꯝ ꯆꯠꯈꯤ ꯁꯨꯇꯤꯡ ꯑꯩ ꯁꯝꯇꯥꯏꯝ ꯊꯦꯡꯕ ꯑꯍꯤꯡ ꯑꯗꯒꯤ ꯑꯔꯥꯞꯄꯗ ꯏꯟꯅꯕꯤꯒꯤ ꯑꯗꯨ ꯅꯠꯇꯕ ꯖꯥꯠꯁꯤꯃ ꯑꯩ ꯏꯊꯟꯇ ꯑꯗꯨꯝ ꯑꯅꯝꯕꯅ ꯏꯊꯟꯇ ꯆꯠꯂꯛꯈꯤ ꯍꯣꯏ ꯆꯦꯒ ꯌꯥꯝ ꯃꯥꯟꯅꯔꯦ ꯑꯩ ꯍꯧꯖꯤꯛꯁꯨ ꯁ꯭ꯇꯤꯜ ꯆꯠꯂꯦ ꯏꯇꯣꯝꯗ yes ꯑꯗꯨꯒ ꯁꯨꯝ ꯑꯩ ꯅꯨꯡꯁꯤꯕꯤꯕ ꯑꯩꯒꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁꯀ ꯑꯗꯒꯤ ꯑꯩꯒꯤ ꯗꯤꯔꯦꯛꯇꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯐꯤꯂꯝꯒꯤ ꯑꯗꯒꯤ ꯏꯆꯦ ꯑꯗꯒꯤ ꯑꯩ ꯍꯣꯏ ꯂꯩ ꯂꯥꯏꯛ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯃꯃꯥ ꯃꯌꯥꯝ ꯂꯩꯌꯦ ꯆꯦ ꯕꯂꯥꯒꯤ ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯆꯦ ꯁꯣꯃꯥꯒꯤ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ XYZꯀꯤ ꯃꯃꯥ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯒꯤ ꯏꯃꯥꯅꯦꯅ ꯈꯜꯂꯒ ꯑꯩ ꯁꯨꯇꯤꯡ ꯆꯠꯄꯗ ꯃꯣꯏꯗ ꯑꯣꯏꯅ ꯀꯦꯖꯕ ꯑꯗꯨꯃꯥꯏꯅ ꯅꯛꯊꯤ ꯆꯥꯖꯕ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯦꯗꯖꯁ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯂꯦ ꯉꯁꯤꯐꯥꯎ ꯑꯗꯨꯝ ꯃꯥꯅꯦ ꯃꯣꯏꯅꯁꯨ ꯃꯆꯥ ꯃꯣꯏꯅ ꯈꯜꯂꯒ ꯑꯗꯨꯝ ꯀꯦꯌꯔ ꯇꯧꯕꯤꯕ ꯇꯧꯕꯤꯌꯦ ꯑꯗꯣ ꯐꯤꯂꯝꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯑꯩꯈꯣꯏ ꯁꯨꯇꯤꯡ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯀꯗꯥꯏꯗ ꯁꯣꯏꯈꯤꯅꯤ ꯑꯗꯒꯤ ꯃꯤꯅ ꯃꯤꯠꯌꯦꯡ ꯐꯠꯇꯅ ꯌꯦꯡꯒꯗ꯭ꯔꯥ ꯑꯃ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯔꯤꯕ ꯒ꯭ꯔꯨꯞꯇꯨꯅꯁꯨ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯀꯦꯌꯔ ꯂꯧꯕꯤꯕꯅꯦ ꯑꯩꯈꯣꯏ ꯃꯇꯝꯗꯩ ꯂꯧꯖꯔꯛꯑꯦ ꯅꯣꯏ ꯍꯧꯖꯤꯛ ꯅꯔꯃꯗꯥ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯂꯧꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯂꯧꯋꯦ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯃꯇꯝ ꯄꯨꯡꯕꯗ ꯑꯗꯨꯝ ꯏꯇꯣꯝ ꯆꯠꯄꯅꯤꯅꯀꯣ ꯑꯗꯨꯝ ꯑꯃꯅ ꯈꯪꯗꯦ ꯑꯗꯨꯝ ꯐꯖꯅ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯂꯣꯏꯅꯕꯤ ꯆꯦ ꯕꯂꯥ ꯑꯣꯏꯒꯦꯔꯥ ꯆꯦ ꯁꯣꯃꯥ ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯃꯣꯏ ꯃꯃꯥ ꯍꯣꯏ ꯂꯥꯛꯄ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯐꯖꯅ ꯂꯣꯏꯅꯕꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯅꯔꯃꯗꯥꯒꯤ ꯃꯦꯀꯞꯁꯦ ꯉꯁꯤ ꯀꯅꯥ ꯇꯧꯕꯤꯔꯛꯀꯦ ꯑꯩꯒꯤ ꯃꯦꯀꯞꯁꯦ ꯉꯁꯤꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯅꯨꯡꯁꯤꯕ ꯇ꯭ꯔꯥꯟꯁꯅꯦ ꯃꯥꯁꯦ ꯑꯗꯣ ꯑꯩꯗꯤ ꯆꯤꯆꯦ ꯑꯗꯨꯝ ꯀꯧꯋꯦ ꯆꯦ ꯀꯤꯇꯨ ꯀꯩꯅꯣ ꯋꯥꯡꯖꯤꯡꯗꯒꯤ ꯃꯥꯅ ꯇꯧꯕꯤꯔꯛꯄꯅꯦ ꯋꯥꯡꯖꯤꯡꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯤꯅ ꯍꯣꯏ ꯅꯔꯃꯗꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯜꯝꯒꯤ ꯃꯦꯀꯞꯁꯤꯡꯁꯤꯗ ꯅꯔꯃꯗꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯅꯩ ꯀꯥꯏꯅ ꯈꯟꯖꯕꯁꯦ ꯅꯔꯃꯗꯥꯗ ꯀꯦꯕꯗ ꯀꯅꯥꯒꯗꯤ ꯑꯣꯏꯕꯤꯒꯦ ꯑꯗꯨꯝ ꯂꯣꯏꯅ ꯆꯥꯅꯩ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯣꯏ ꯑꯃꯃꯝꯒꯤ ꯈꯤꯇꯪꯗꯤ ꯂꯩꯕꯅꯦꯕ ꯑꯗꯣ ꯃꯣꯏ ꯃꯌꯥꯝꯅ ꯗꯥ ꯖꯦꯅꯤ ꯑꯣꯏꯒꯦꯔꯥ ꯗꯥ ꯕꯦꯅꯔꯖꯤ ꯑꯣꯏꯒꯦꯔꯥ ꯃꯌꯥꯝ ꯂꯩꯗꯅ ꯗꯥ ꯅꯦꯄꯣꯂꯤꯌꯟ ꯃꯌꯥꯝ ꯂꯩꯕꯁꯦ ꯃꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯀꯦꯕꯤꯕꯅꯤꯅ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯐꯖꯩꯌꯦꯅ ꯈꯜꯂꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯌꯦꯁ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯦꯛꯇꯤꯡ ꯃꯆꯥ ꯑꯝꯇꯪ ꯇꯧꯕꯤꯌꯨ ꯅꯨꯡꯉꯥꯏꯕꯗꯒꯤ ꯍꯥꯟꯅ ꯇꯧꯔꯁꯤꯀꯣ ꯑꯋꯥꯕꯗꯨꯗ ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯔꯁꯦ ꯅꯨꯡꯉꯥꯏꯕꯁꯦ ꯑꯩꯁꯦ ꯗꯥꯏꯂꯣꯛꯇꯤ ꯀꯌꯥ ꯑꯩꯅ ꯁꯖꯦꯁꯟ ꯑꯃ ꯄꯤꯖꯔꯛꯀꯦꯀꯣ ꯑꯗꯨ ꯑꯣꯏꯅ ꯗꯥꯏꯂꯣꯛꯁꯦ ꯑꯩꯈꯣꯏ ꯐꯤल्मꯒꯤ ꯍꯧꯅꯕꯤ ꯉꯥꯛꯀꯤ ꯑꯣꯟ ꯗ ꯁ꯭ꯄꯣꯠꯇ ꯉꯥꯡꯅꯕꯅꯦ ꯍꯦꯛꯇ ꯀꯥꯎꯔꯝꯒꯅꯤ ꯅꯤꯡꯁꯤꯡꯕꯤꯕ꯭ꯔꯥ ꯅꯤꯡꯁꯤꯡꯕꯗꯤ ꯑꯃꯗꯤ ꯍꯥꯏꯐꯦꯠ ꯑꯗꯣ ꯑꯩ ꯄꯨꯔꯥꯗꯤ ꯅꯤꯡꯁꯤꯡꯗ꯭ꯔꯦꯕ ꯏꯉꯥꯒꯤ ꯊꯥꯅꯤꯜꯗ ꯑꯪꯀꯜ ꯑꯣꯂꯤꯟꯒ ꯑꯩꯒ ꯀꯣꯃꯤꯠ ꯔꯣꯜ ꯑꯃ ꯌꯥꯎꯕꯅꯦꯕ ꯅꯤꯡꯁꯤꯡꯉꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯌꯨ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯗꯥꯏꯂꯣꯛꯇꯤ ꯄꯨꯔꯥꯗꯤ ꯀꯥꯎꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯁꯥꯖꯜꯂꯒꯦ ꯑꯦꯗꯖꯁ ꯇꯧꯔꯛꯑꯒꯦ ꯇꯧꯕꯤꯌꯨ ꯁꯤꯆꯨꯋꯦꯁꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯏꯝꯐꯥꯜꯗ ꯊꯕꯛ ꯇꯧꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯏꯝꯐꯥꯜꯒꯤ ꯀ꯭ꯋꯥ ꯌꯣꯟꯕꯤ ꯑꯃꯗ ꯉꯥꯎꯕ ꯑꯗꯣ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯆꯥꯛ ꯆꯥꯕꯗꯣ ꯆꯥꯛꯄ ꯌꯥꯝ ꯈꯣꯏꯗꯣꯛꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯕꯗꯣ ꯍꯥꯏꯕꯗꯤ ꯉꯝꯗꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯦꯛꯇꯣ ꯏꯁꯩꯒꯁꯨ ꯁꯛꯑꯒ ꯃꯥꯅ ꯇꯧꯗꯣꯏꯅꯦꯕ ꯅꯨꯄꯥꯁꯤꯅ ꯋꯥ ꯍꯥꯏꯕꯁꯦ ꯁꯨꯛꯇꯥ ꯇꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩ ꯀꯣ ꯑꯦꯛ ꯇꯧꯕꯤꯅꯕ ꯑꯪꯀꯜꯁ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯑꯩ ꯑꯦꯗꯖꯁ ꯇꯧꯔꯒꯦ ꯏꯁꯩ ꯍꯥꯟꯅ ꯁꯛꯑꯦ ꯃꯥꯁꯦꯀꯣ ꯐꯤ ꯐꯧꯅ ꯇꯧꯗꯣꯏꯅꯦ ꯋꯥ ꯑꯃꯇꯪ ꯍꯪꯖꯒꯤ ꯂꯥꯛꯄꯅꯤ ꯀꯨꯏꯔꯣꯏ ꯁꯨꯞꯅꯇꯒꯤ ꯑꯃꯇꯅꯤ ꯑꯩꯁꯦ ꯏꯁꯩ ꯑꯗꯨꯝ ꯁꯛꯇꯣꯏꯅꯦ ꯑꯃꯁꯤꯅꯅꯦ ꯉꯥꯡꯗꯣꯏꯅꯦꯕ ꯑꯩ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯑꯩ ꯑꯣꯐꯤꯁ ꯆꯠꯇꯣꯔꯦꯅꯦ ꯍꯦ ꯅꯪ ꯑꯉꯥꯡꯒꯁꯦ ꯐꯖꯅ ꯌꯦꯡꯁꯤꯜꯂꯨ ꯈꯣꯠꯂꯨꯀꯣ ꯍꯥꯏ ꯑꯃ ꯋꯥ ꯑꯃꯇ ꯌꯥꯝꯅ ꯎꯁꯤꯠꯇꯕꯤꯗꯣ ꯍꯥꯏ ꯅꯪꯕꯨ ꯇꯥꯕ꯭ꯔꯣꯅꯦ ꯍꯦ ꯍꯥꯏꯗꯣꯏꯅꯦꯕ ꯑꯪꯀꯜ ꯑꯣꯂꯦꯟꯁꯤꯅ ꯗꯨꯀꯥꯟꯁꯤꯗ ꯈꯪꯉꯤꯅꯦ ꯀꯩꯅꯣ ꯑꯩꯕꯨ ꯅꯥꯄꯪꯕ꯭ꯔꯣ ꯅꯨꯄꯤꯁꯤꯅ ꯑꯩꯕꯨ ꯅꯥꯄꯪꯕ꯭ꯔꯣ ꯃꯤ ꯉꯁꯥꯏꯗ ꯉꯥꯡꯁꯤ ꯇꯥꯗ꯭ꯔꯣ ꯇꯥꯏ ꯈꯨꯝꯃꯣꯏ ꯈꯨꯝꯗ꯭ꯔꯤꯕ ꯅꯪꯗꯤ ꯀ꯭ꯋꯥ ꯌꯣꯟꯕꯤꯗ ꯉꯥꯎꯔꯗꯥꯏꯅꯦ ꯀꯅꯥꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯤꯖꯥꯠꯅꯣꯅꯦ ꯑꯣꯂꯦꯟꯁꯤꯗ ꯀꯅꯥꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯤꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯤ ꯌꯥꯝ ꯈꯪꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯒꯤ ꯀꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯖꯥꯠꯅꯣꯅꯦ ꯑꯩꯉꯣꯟꯗꯒ ꯑꯝꯇ ꯀꯧꯕꯤꯔꯛꯑꯅꯨ ꯑꯩꯅ ꯏꯄꯥꯝ ꯆꯠꯈ꯭ꯔꯗꯕꯅꯤ ꯅꯨꯄꯤꯁꯤꯅꯀꯣ ꯑꯗꯨꯒ ꯂꯥꯁꯀꯤ ꯋꯥꯍꯩꯗꯨꯅꯦꯕ ꯑꯩꯅ ꯍꯥꯏꯔꯛꯀꯦ ꯇꯧꯔꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯐꯥꯜ ꯅꯨꯄꯤ ꯀ꯭ꯋꯥ ꯌꯣꯟꯕꯤ ꯄꯤꯁꯨꯝ ꯃꯨꯁꯨꯝ ꯃꯨꯅꯒ ꯁꯪꯕꯤ ꯂꯤꯞꯁꯇꯤꯛꯀ ꯉꯥꯡꯁꯛ ꯉꯥꯡꯉꯒ ꯇꯩꯕꯤꯗꯨꯅ ꯅꯪꯉꯣꯟꯗ ꯇꯥꯇꯣꯝꯕꯒ ꯍꯥꯏꯔ ꯀꯥꯟꯗ ꯅꯪꯅ ꯇꯥꯏꯗꯨꯗꯤ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝꯗꯣ ꯂꯥꯁꯇꯨꯅꯦꯕ ꯍꯥꯏꯗꯤ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯕꯤꯁꯤꯃꯛꯇꯕꯨ ꯈꯔ ꯀꯦꯗꯅ ꯈꯣꯠꯇꯅ ꯁꯝ ꯐꯤꯂꯝꯗꯗꯤ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯋꯦ ꯍꯣꯏ ꯑꯁꯦꯡꯕꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯐꯤꯂꯝꯗꯨꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤꯕꯗꯨꯗ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯆꯥꯛꯄꯗꯣ ꯑꯗꯨꯒꯤ
ꯄꯤꯁꯨꯝꯒ ꯄꯨꯁꯨꯝ ꯁꯛꯄꯤ ꯃꯆꯤꯟꯒ ꯁꯛꯉꯥꯡꯕꯤꯗꯒ ꯅꯪꯅ ꯇꯣꯞꯄꯗ ꯅꯠꯇꯦ ꯇꯥꯏꯗꯨꯒ ꯌꯥꯝ ꯆꯥꯛꯆꯕꯗꯣ ꯑꯗꯨꯒꯤ ꯁꯤꯟꯗꯨꯅꯦ ꯑꯩ ꯄꯨꯔꯥꯗꯤ ꯀꯥꯎꯔꯦ ꯐꯖꯅ ꯇꯧꯒꯗꯕꯗꯣ ꯋꯥꯔꯧꯕꯤꯔꯣꯏ ꯚꯤꯌꯔꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯐꯤꯜꯝꯅꯤꯅ ꯀꯦꯔꯦꯛꯇꯔꯗꯨ ꯃꯥꯟꯅꯕ ꯁꯥꯔꯛꯄꯅꯤꯅ ꯀꯦꯔꯦꯛꯇꯔꯗꯨꯒꯤ ꯀꯦꯔꯛꯏꯅꯤꯅ ꯇꯧꯖꯔꯤꯅꯦ ꯑꯗ ꯑꯁꯦꯡꯕꯒꯤ ꯇꯧꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯖꯗ꯭ꯔꯦ ꯎꯖꯗ꯭ꯔꯦꯀꯣ ꯌꯥꯝꯁꯨ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯣ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯅꯔꯃꯗꯥꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝ ꯑꯦꯛꯇꯔꯁꯤꯡꯁꯦ ꯁꯤꯁꯤꯗ ꯄꯥꯕꯗ ꯀꯣꯑꯦꯛ ꯇꯧꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯀꯅꯥ ꯑꯣꯏꯒꯦ ꯍꯧꯖꯤꯛꯀꯤꯗ ꯑꯩꯈꯣꯏꯒꯤ ꯕꯦꯁꯇ ꯑꯣꯏꯗꯣꯏꯔꯥ ꯃꯥꯅꯦ ꯍꯧꯖꯤꯛꯀꯤ ꯕꯦꯁꯇ ꯍꯧꯖꯤꯛꯀꯤ ꯕꯦꯁꯁꯤꯗ ꯈ꯭ꯋꯥꯏ ꯆꯥꯅꯩ ꯀꯥꯏ ꯈꯟꯖꯕꯗ ꯀꯣꯑꯦꯛ ꯇꯧꯕ ꯀꯦꯃꯤꯁꯇ꯭ꯔꯤꯗꯣ ꯀꯅꯥꯅ ꯍꯦꯟꯅ ꯑꯩꯗꯤ ꯂꯣꯏꯅ ꯑꯦꯗꯖꯁꯠ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯦꯛꯇꯔ ꯑꯌꯥꯝꯕ ꯍꯥꯏꯗꯤ ꯑꯩꯒ ꯄꯥꯈꯤꯕ ꯑꯦꯛꯇꯔꯁꯤꯡ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯑꯩꯒꯤ ꯁꯤꯆꯨꯋꯦꯁꯟꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯃꯤꯅ ꯐꯤꯗꯕꯦꯛ ꯄꯤꯔꯛꯄꯗ ꯁꯤꯒꯤꯅ ꯍꯦꯟꯅ ꯄꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯛꯆꯩ ꯀꯥꯏꯁꯤꯁꯨ ꯍꯥꯏꯔꯛꯇꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯂꯩ ꯍꯟꯗꯛꯁꯦ ꯑꯩꯒ ꯆꯦ ꯕꯂꯥꯒ ꯍꯥꯟꯅ ꯀꯨꯝꯒꯤ ꯑꯦꯛ ꯇꯧꯕꯤꯅꯈꯤꯕ ꯔꯤꯁꯤ ꯁꯂꯥꯝꯁꯦ ꯃꯥꯒ ꯑꯩꯒ ꯏꯁꯩ ꯑꯍꯨꯝꯃꯨꯛ ꯀꯣ ꯑꯦꯛ ꯇꯧꯋꯦꯕꯀோ ꯑꯗꯨꯀꯥꯟꯁꯦ ꯍꯥꯏ ꯅꯕꯥꯅꯤ ꯄꯥꯕꯗꯣ ꯌꯥꯝ ꯄꯛꯅꯩꯌꯦꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯅꯕꯥꯅꯤ ꯄꯥꯝꯃꯜꯂꯦ ꯑꯇꯣꯞꯄꯒ ꯑꯃꯨꯛ ꯆꯦꯟꯖ ꯇꯧꯕꯤꯔꯣ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯗꯥꯏꯔꯤꯁꯤꯒ ꯄꯥꯕꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯀꯣ ꯁꯦꯅꯤꯌꯔꯒꯤ ꯑꯦꯛꯇꯔꯁꯤꯡꯗꯒꯗꯤ ꯑꯩ ꯁꯤꯒ ꯑꯝꯇꯪ ꯄꯥꯝꯖꯅꯤꯡꯉꯦ ꯀꯥꯏꯅ ꯈꯟꯖꯕꯒꯗꯤ ꯌꯥꯎꯕꯤꯕ꯭ꯔꯣ ꯑꯩ ꯐꯪꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯗ꯭ꯔꯤꯝꯗꯣ ꯍꯣꯏ ꯑꯩꯒꯤ ꯗ꯭ꯔꯤꯝꯗꯣ ꯐꯪꯈ꯭ꯔꯦ ꯑꯩꯅ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯖꯕꯁꯦ ꯍꯣꯏ ꯗꯥꯎꯀꯨꯁꯨ ꯉꯥꯎꯋꯦ ꯑꯦꯔꯤꯌꯥ ꯑꯃꯗ ꯔꯣꯃꯥꯟꯇꯤꯛ ꯍꯦꯔꯣ ꯍꯥꯏꯔꯗꯤ ꯌꯥꯃꯨꯡ ꯀꯩꯒꯨ ꯍꯥꯏꯅꯩ ꯑꯩꯁꯦ ꯌꯥꯃꯨꯡ ꯀꯩꯒꯨ ꯑꯝꯇꯪꯒ ꯄꯥꯔꯗꯤ ꯀꯥꯏꯅ ꯈꯜꯂꯦꯕ ꯑꯩꯒꯤ ꯗ꯭ꯔꯤꯝꯗ ꯍꯣꯏ ꯑꯩꯁꯦ ꯁꯨꯝ ꯇꯤꯚꯤꯒ ꯌꯦꯡꯕ ꯑꯁ ꯀꯩꯒꯨꯒ ꯄꯥꯔꯗꯤ ꯑꯝꯇꯪꯒ ꯈꯜꯂꯦꯕ ꯑꯩ ꯋꯥꯈꯜꯗ ꯀꯨꯝꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯗꯣ ꯏꯁꯣꯔꯅ ꯎꯕꯤꯕ ꯍꯥꯏꯗꯣꯏꯔꯥ ꯑꯩ ꯁꯟꯗ꯭ꯔꯝ ꯕꯤꯖꯦꯁꯥꯗ ꯌꯥꯃꯨꯡ ꯀꯩꯒꯨꯒ ꯑꯦꯛ ꯇꯧꯕ ꯐꯪꯉꯦ ꯑꯗꯨꯒ ꯗꯥꯎꯀꯨꯒꯁꯨ ꯑꯗꯨꯝ ꯄꯥꯝꯖꯕꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯐꯤꯜꯝ ꯑꯃꯅꯤꯗ ꯑꯗꯨꯝ ꯑꯦꯛ ꯇꯧꯕꯤꯅꯈ꯭ꯔꯦ ꯗꯥꯎꯀꯨꯒꯁꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯦꯛꯇꯔ ꯑꯅꯤꯒ ꯅꯔꯃꯗꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯁꯦ ꯅꯔꯃꯗꯥꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯕ ꯊꯨꯡꯕ ꯑꯃꯗꯤ ꯑꯣꯏꯔꯦꯕ ꯄꯤꯛꯏꯉꯩꯗꯒꯤ ꯄꯥꯝꯖꯕꯗꯣ ꯑꯁꯤ ꯀꯣꯑꯦꯛ ꯇꯧ ꯐꯪꯃꯤꯟꯅꯗꯅ ꯐꯤꯜꯝꯁꯦ ꯑꯩꯈꯣꯏ ꯀꯨꯝꯕꯤꯈ꯭ꯔꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯇꯨꯡꯗꯁꯨ ꯅꯔꯃꯗꯥꯒꯤ ꯗ꯭ꯔꯤꯝꯁꯤꯡꯁꯦ ꯑꯗꯨꯝ ꯀꯨꯝꯕꯣꯏꯕꯤꯌꯨ ꯅꯨꯄꯤ ꯂꯛꯇꯒꯤꯗꯤ ꯅꯔꯃꯗꯥꯅ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯀꯅꯥꯅ ꯍꯦꯟꯅ ꯈꯣꯏꯗꯥꯖꯩ ꯍꯥꯏꯕꯗꯨꯁꯨ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯅꯨꯄꯤ ꯂꯛꯇꯒꯤ ꯈꯔ ꯁꯦꯅꯤꯌꯔꯗ ꯍꯥꯏꯔꯒꯗꯤ ꯑꯩ ꯎꯖꯕꯁꯨ ꯐꯪꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯁꯨ ꯂꯥꯏꯕꯛ ꯊꯤꯕꯅꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯦꯛꯇ꯭ꯔꯦꯁ ꯑꯃ ꯎꯕ ꯐꯪꯍꯧꯗꯕ ꯍꯥꯏꯁꯦ ꯃꯃꯥ ꯁꯤꯃꯥꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯖꯕ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯔꯛꯑꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯕꯦꯁꯇ ꯍꯥꯏꯔꯒꯗꯤ ꯑꯦꯔꯤꯌꯥ ꯑꯅꯤꯗ ꯍꯥꯏꯖꯒꯦ ꯆꯦ ꯁꯣꯃꯥꯁꯨ ꯄꯥꯝꯃꯦ ꯆꯦ ꯕꯂꯥꯁꯨ ꯄꯥꯝꯃꯦ ꯇꯣꯉꯥꯟ ꯃꯕꯥꯅꯤꯒꯤ ꯀꯩꯅꯣꯁꯦ ꯃꯥꯟꯅꯗꯕꯅꯤꯅ ꯑꯩ ꯃꯕꯥꯅꯤꯃꯛ ꯅꯨꯡꯁꯤ ꯄꯥꯝꯖꯩ ꯃꯥꯅꯦ ꯌꯥꯝ ꯆꯨꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤल्मꯒꯤ ꯁꯨꯇꯤꯡꯒꯤ ꯗ꯭ꯔꯦꯁꯀꯤ ꯃꯇꯥꯡꯁꯤꯗ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯃꯃꯥꯡ ꯈꯤꯇꯪꯒꯤ ꯃꯇꯝꯗꯗꯤ ꯄꯤꯔꯤꯌꯠꯇꯗꯤ ꯗ꯭ꯔꯦꯁꯀꯤ ꯗꯨꯁ ꯑꯦꯟ ꯗꯣꯟꯁ ꯃꯌꯥꯝ ꯈꯥꯏꯌꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯈꯤꯇꯪ ꯅꯥꯊꯩꯔꯛꯑꯕꯅ ꯈꯟꯖꯩꯌꯦꯕꯀꯣ ꯁꯤ ꯃꯇꯥꯡꯗꯗꯤ ꯋꯥꯈꯜꯗ ꯀꯩ ꯐꯥꯎꯕꯤꯒꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯍꯥꯏꯗꯤ ꯍꯥꯟꯅ ꯍꯩꯇꯦ ꯍꯥꯏꯕꯒꯤ ꯅꯠꯇꯕ ꯍꯦꯟꯅ ꯀꯩꯅꯣ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯀꯩꯝ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯗꯤꯖꯥꯏꯅꯔ ꯃꯌꯥꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯩꯅꯣ ꯇꯧꯋꯦ ꯁꯤꯟꯁꯤꯌꯔ ꯑꯣꯏ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯂꯣꯏꯅꯕ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏ ꯑꯗꯩ ꯗꯥꯃꯟꯇ꯭ꯔꯤ ꯑꯣꯏꯒꯦꯔꯥ ꯗꯥꯃꯟꯇ꯭ꯔꯤ ꯁꯟꯗꯦꯞ ꯕꯤꯖꯤꯁꯥꯗ ꯄꯨꯜꯂꯤ ꯂꯣꯏꯅ ꯗꯥꯕ ꯕꯤꯇ꯭ꯔ ꯍꯣꯏ ꯂꯣꯏꯅ ꯑꯦꯕ꯭ꯔꯤ ꯗꯤꯖꯥꯏꯅꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯅꯨꯡꯉꯥꯏ ꯍꯣꯏ ꯄꯨꯟꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯣ ꯂꯩꯇ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯑꯊꯤꯡꯕ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯤꯗꯒꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯊꯥꯕꯤꯔꯛꯄ ꯑꯩꯈꯣꯏ ꯌꯥꯕꯤꯔꯛꯄ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯔꯛꯄꯁꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯦꯛꯇ꯭ꯔꯦꯁ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯍꯥꯏꯖꯔꯤꯅꯦꯕ ꯃꯗꯨꯃꯛꯅ ꯑꯩꯈꯣꯏꯒꯤ ꯑꯀꯥꯏꯒꯗꯧꯕ ꯑꯗꯩ ꯗꯤꯁꯤꯄ꯭ꯂꯤꯟ ꯀꯥꯏꯒꯗꯧꯕ ꯋꯥꯡꯃꯗꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯔꯝꯗꯝꯒꯤ ꯑꯦꯛꯇ꯭ꯔꯦꯁꯁꯤꯡꯁꯤꯅ ꯉꯁꯤꯐꯥꯎꯗꯤ ꯈꯣꯡ ꯊꯥꯡꯖꯗꯦ ꯊꯥꯡꯁꯨ ꯊꯥꯡꯖꯜꯂꯛꯑꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩꯖꯩ ꯃꯈꯥ ꯇꯥꯖꯔꯛꯄ ꯑꯣꯏꯅ ꯅꯔꯃꯗꯥ ꯁꯦꯟꯗ꯭ꯔꯦꯝꯕꯤ ꯆꯩꯁ꯭ꯔꯥ ꯍꯧꯖꯤꯛ ꯄꯟꯕꯤꯈꯤꯕ ꯐꯤल्मꯗꯣ ꯑꯗꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡꯒꯤ ꯁꯤꯟ ꯑꯃꯈꯛꯇꯪ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯦꯛ ꯈꯛꯇꯪ ꯁꯤꯟ ꯑꯝꯇꯪ ꯇꯧꯕꯤꯔꯒ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯕꯦꯂꯦꯟ ꯑꯣꯏꯕꯅꯤꯅ ꯑꯗꯨꯁꯨ ꯌꯥꯏ ꯑꯗꯨꯁꯨ ꯌꯥꯏ ꯑꯗꯨ ꯑꯣꯏꯕꯅꯤꯅꯀꯣ ꯑꯩꯒꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕꯁꯦ ꯀꯌꯥ ꯌꯥꯎꯗꯦ ꯂꯥꯁ ꯁꯤꯟꯗꯨꯗꯤ ꯍꯌꯦꯡ ꯃꯌꯥꯝ ꯐꯤल्मꯗ ꯑꯣꯏꯅ ꯌꯦꯡꯍꯟꯅꯤꯡꯉꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯂꯥꯁꯀꯤ ꯗꯥꯏꯂꯣꯒꯇꯣ ꯍꯥꯏꯗꯣꯛꯑꯗꯤ ꯑꯩꯅꯁꯨ ꯄꯥꯝꯖꯕ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕ ꯆꯦ ꯕꯂꯥꯒ ꯑꯩꯒ ꯀꯣꯑꯦꯛ ꯇꯧꯕꯗ
ꯆꯦꯕꯂꯥꯁꯨ ꯀꯥꯏꯗꯩꯅꯣ ꯈꯪꯗꯕ ꯏꯃꯣꯁꯅꯦꯜ ꯑꯃꯅ ꯑꯩꯁꯨ ꯇꯁꯦꯡꯅ ꯊꯣꯛꯄꯒꯤ ꯇꯥꯏꯞꯇ ꯌꯥꯝꯅ ꯇꯨ ꯆꯨꯡꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯗꯨꯒꯤ ꯇꯨ ꯆꯨꯡꯕ ꯐꯥꯎꯈꯤꯕ ꯗꯥꯏꯂꯣꯒꯅꯤꯅ ꯑꯩ ꯍꯥꯏꯗꯣꯛꯆꯔꯨꯔꯒꯦ ꯍꯌꯦꯡ ꯚ꯭ꯌꯨꯑꯔꯁꯤꯡꯅ ꯃꯌꯥꯝꯅ ꯑꯩꯒꯤ ꯔꯤꯂꯤꯁ ꯅꯨꯃꯤꯠꯇ ꯃꯤꯠꯌꯦꯡ ꯇꯥꯕ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯂꯧꯈꯠꯂ ꯇꯧꯔꯣ ꯍꯥꯏꯔꯗꯤ ꯑꯩ ꯀꯩ ꯃꯇꯦꯛ ꯑꯃ ꯑꯍꯥꯟꯕ ꯑꯩꯒꯤ ꯁꯤꯟꯗ ꯃꯆꯦꯁꯤꯅ ꯂꯩ ꯍꯦꯛꯄ ꯆꯠꯈꯤꯕ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤ ꯍꯜꯂꯛꯇꯕ ꯃꯃꯥꯗ ꯃꯥꯅ ꯗꯥꯏꯂꯣग ꯌꯥꯝ ꯁꯥꯡꯕꯗꯤ ꯅꯠꯇꯦ ꯑꯩ ꯗꯥꯏꯂꯣग ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯗꯦ ꯑꯗꯨꯒꯤ ꯐꯤꯂꯝꯗꯨꯗ ꯃꯃꯥꯁꯤꯅ ꯍꯪꯕ ꯏꯕꯦꯝꯃ ꯅꯪ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯑꯗꯨꯀꯥꯟꯗ ꯑꯩꯅ ꯈꯨꯝꯕꯗꯣ ꯑꯟꯁꯔꯗꯣ ꯃꯆꯦꯁꯦ ꯆꯩꯍꯟꯅꯤꯡꯕꯒꯤ ꯄꯂꯦꯝ ꯏꯃꯥ ꯑꯄꯣꯛꯄꯤ ꯅꯆꯥꯗꯤ ꯀꯨꯏꯔꯦ ꯂꯣꯏꯁꯤꯟꯖꯕ ꯉꯁꯥꯏ ꯌꯦꯟꯗ ꯑꯉꯟꯕꯗꯒꯤ ꯏꯆꯦꯗꯣ ꯂꯩ ꯍꯦꯛꯎꯆꯣ ꯍꯥꯏꯅ ꯆꯠꯈꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯀꯩ ꯇꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯍꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯔꯃꯗꯥ ꯑꯩꯈꯣꯏꯁꯦ ꯄꯦꯟꯕ ꯅꯥꯏꯗꯦ ꯑꯃꯨꯛ ꯈꯤꯇꯪ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯅꯔꯃꯗꯥꯅ ꯀꯃꯥꯏꯅ ꯀꯞꯆꯥꯅꯣ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯀꯥꯏꯁꯦ ꯏꯅꯤꯡꯉꯦꯕꯀꯣ ꯃꯗꯨ ꯈꯤꯇꯪ ꯅꯨꯡꯁꯤꯕ ꯀꯞꯅꯤꯡꯕꯒꯤꯀꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯁꯤꯟ ꯑꯃꯈꯛꯇꯪꯒ ꯑꯃꯨꯛꯇꯪ ꯇꯧꯕꯤꯔꯣ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯁꯤꯟ ꯑꯩꯁꯦ ꯑꯁꯦꯡꯕ ꯌꯥꯝ ꯀꯞꯊꯣꯔꯛꯇꯅ ꯑꯩꯗꯤ ꯌꯥꯝ ꯊꯤꯅ ꯍꯣꯁꯇꯦꯜꯗꯤ ꯑꯣꯏꯒꯟꯕꯅꯦꯕꯀꯣ ꯀꯞꯄ ꯌꯥꯏ ꯑꯗꯨ ꯐ꯭ꯔꯤꯅꯤ ꯅꯣꯛꯄꯁꯨ ꯌꯥꯏ ꯀꯞꯄꯁꯨ ꯌꯥꯏ ꯑꯗꯨꯗꯤ ꯀꯔꯝꯕ ꯃꯇꯥꯡ ꯇꯧꯁꯤꯒꯦ ꯑꯩꯒꯤ ꯐꯤꯂꯝꯁꯦ ꯌꯥꯝ ꯀꯨꯝꯕ ꯅꯠꯇꯕꯅꯤꯅꯀꯣ ꯀꯌꯥꯗꯤ ꯂꯩꯇꯦꯕ ꯑꯩꯒꯤ ꯑꯗꯣ ꯍꯟꯗꯛ ꯏꯅꯥꯎ ꯑꯩ ꯀꯨꯏꯒꯤꯗ꯭ꯔꯤ ꯊꯣꯛꯈꯤꯕ ꯑꯩꯒꯤ ꯏꯕꯨꯡ ꯑꯦꯟꯖꯤ ꯑꯉꯣ ꯍꯣꯅꯣꯡꯗꯝꯕꯗ ꯗꯤꯔꯦꯛꯁꯟ ꯄꯤꯕꯤꯕ ꯑꯦꯟꯖꯤ ꯑꯉꯣꯅ ꯗꯤꯔꯦꯛꯁꯟ ꯄꯤꯈꯤꯕ ꯅꯤꯡꯉꯝꯗ ꯂꯩꯍꯧꯔꯅꯤ ꯍꯥꯏꯕꯗ ꯑꯗꯨꯗꯒꯤ ꯑꯩꯅ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅ ꯃꯥꯒꯤ ꯅꯨꯄꯥꯁꯤꯗ ꯍꯥꯏꯕ ꯗꯥꯏꯂꯣꯛꯇꯣ ꯑꯗꯨꯗꯣ ꯑꯩ ꯈꯨꯗꯣꯜ ꯇꯝꯒꯦ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯥꯁꯦ ꯆꯠꯈꯤꯗꯧꯔꯕꯅꯦꯕꯀꯣ ꯂꯩꯔꯔꯣꯏꯗꯧꯔꯕꯅꯦꯕ ꯑꯗꯨꯗ ꯃꯥꯁꯦ ꯑꯗꯨꯝ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯝ ꯐꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯒ ꯂꯩꯕ ꯃꯥꯁꯦ ꯑꯃꯨꯛꯇꯪꯒ ꯃꯄꯥꯟꯒ ꯊꯣꯛꯆꯔꯒꯗꯤ ꯀꯥꯏꯅ ꯈꯟꯖꯕ ꯃꯄꯥꯟ ꯊꯣꯛꯄ ꯅꯨꯃꯤꯠꯇꯁꯨ ꯁꯤꯗꯣꯏꯅꯦꯕꯀꯣ ꯃꯥꯁꯦ ꯑꯗ ꯃꯥꯅ ꯂꯥꯁꯀꯤ ꯗꯥꯏꯂꯣग ꯑꯃ ꯃꯥꯒꯤ ꯍꯁꯕꯦꯟꯁꯤꯗ ꯍꯥꯏꯔꯝꯕꯁꯦ ꯁꯤꯔꯝꯗꯥꯏꯁꯤꯗ ꯍꯥꯏꯔꯝꯕꯁꯦ ꯑꯁꯤꯒꯤꯁꯦ ꯑꯩ ꯇꯧꯔꯛꯀꯦ ꯈꯨꯗꯣꯜ ꯇꯧꯒꯦ ꯁꯣꯏꯕ ꯉꯥꯝꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯇꯥꯃꯣ ꯋꯥ ꯑꯃ ꯍꯥꯏꯕꯤꯌꯨꯔꯥ ꯑꯩ ꯉꯔꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯪ ꯑꯃ ꯃꯪꯉꯝꯃꯤ ꯇꯝꯕꯤꯌꯨꯔꯥ ꯑꯉꯥꯡ ꯃꯁꯛ ꯅꯨꯡꯁꯤꯕ ꯑꯃꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯑꯗꯣ ꯑꯩꯗꯤ ꯐꯪꯉꯔꯣꯏꯀꯣ ꯊꯦꯡꯛ ꯌꯨ ꯑꯩꯗꯣ ꯀꯞꯊꯣꯛꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯑꯦꯛ ꯇꯧꯒꯦ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯨꯗ ꯆꯥꯟꯗꯤꯒꯔꯗ ꯅꯝꯃꯦ ꯁꯨꯛꯅꯥ ꯂꯦꯛꯇ ꯑꯩꯒꯤ ꯏꯕꯨꯡ ꯂꯤꯁꯤꯁꯤꯗ ꯑꯩꯅ ꯍꯥꯏꯕꯅꯦ ꯍꯧꯖꯤꯛꯀꯤ ꯂꯥꯁ ꯄꯥꯔꯠ ꯍꯥꯏꯗꯤ ꯃꯥꯁꯦ ꯆꯠꯈꯤꯗꯧꯔꯕꯅꯤꯅ ꯃꯥꯗꯣ ꯃꯃꯤꯠꯇ ꯃꯆꯥ ꯎꯔꯣꯏꯗꯕꯅꯤ ꯃꯥꯒꯤ ꯗ꯭ꯔꯤꯝꯗ ꯎꯔꯝꯃꯦ ꯍꯥꯏꯅ ꯃꯥꯒꯤ ꯍꯁꯕꯦꯟꯁꯤꯗ ꯍꯥꯏꯔꯝꯃꯒ ꯑꯗꯨꯝ ꯆꯠꯈꯤꯗꯣꯏꯅꯦꯕ ꯃꯥꯁꯦ ꯅꯔꯃꯗꯥꯒꯤ ꯗꯥꯏꯂꯣꯒꯁꯤꯗ ꯑꯩ ꯃꯤꯠꯀꯤ ꯄꯤꯁꯦ ꯈꯥꯡꯕ ꯉꯝꯍꯧꯗ꯭ꯔꯦ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩ ꯍꯣꯏ ꯑꯩꯒꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯈꯤꯇꯪ ꯔꯤꯂꯦꯇꯦꯠ ꯑꯣꯏꯈ꯭ರೆ ꯑꯗꯨꯅꯗꯤ ꯉꯥꯛꯄꯤꯒꯅꯤ ꯚ꯭ꯌꯨꯑꯔꯁ ꯃꯌꯥꯝꯒꯤ ꯕꯣꯔꯗꯒꯤ ꯑꯩꯁꯨ ꯃꯃꯥ ꯑꯣꯏꯕ ꯐꯪꯖꯒꯦ ꯆꯦ ꯑꯣꯏꯕꯤꯌꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯋꯤꯁ ꯇꯧꯖꯔꯤ ꯁꯤꯗ ꯑꯣꯏꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯣꯏꯖꯒꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯇꯣꯝ ꯇꯤꯚꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯐꯥꯔꯁ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔ ꯆꯦꯅꯦꯜꯅꯤ ꯇꯥꯇꯥ ꯁ꯭ꯀꯥꯏꯗ 1973 42 ꯀꯟꯇ꯭ꯔꯤ ꯌꯦꯡꯕ ꯐꯪꯕꯤꯔꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯔꯃꯗꯥꯅ ꯖꯨꯅꯤꯌꯔ ꯑꯥꯔꯇꯤꯁ ꯑꯣꯏ ꯏꯟꯈꯠꯂꯛꯏꯕ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯖꯅ ꯀꯗꯥꯏ ꯐꯥꯎꯕ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯒꯦ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯈꯖꯤꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ ꯑꯣꯀꯦ ꯑꯩꯅ ꯇꯣꯝ ꯇꯤꯚꯤꯒꯤ ꯁꯤꯒꯨꯝꯕ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯗꯒꯤ ꯇꯤꯚꯤꯗ ꯀꯩꯗ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯇꯥꯇꯥ ꯁ꯭ꯀꯥꯏ ꯑꯗꯨꯝ ꯀꯩꯅꯣ ꯌꯦꯡꯕꯅꯤꯅ ꯌꯦꯡꯉꯦꯕꯀꯣ ꯑꯩꯅ ꯁꯤ ꯀꯣꯏꯁꯟꯁꯦ ꯍꯪꯉꯛꯑꯗꯤꯅ ꯈꯜꯂꯦꯕ ꯑꯩ ꯄꯨꯛꯅꯤꯡꯗ ꯑꯗꯣ ꯋꯥꯔꯧꯕꯤꯔꯣꯏ ꯅꯔꯃꯗꯥ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯁꯦ ꯒꯦꯁꯁꯦ ꯃꯈꯜ ꯃꯊꯦꯜ ꯑꯃꯃꯝ ꯁꯨꯝ ꯎꯅꯕꯅꯤꯅ ꯇꯉꯥꯏ ꯐꯗꯅ ꯍꯪꯗꯕ ꯌꯥꯗꯕ ꯋꯥꯍꯪ ꯑꯃ ꯑꯗꯒꯤ ꯍꯪꯉꯛꯑꯒꯗꯤꯅ ꯈꯟꯖꯩ ꯍꯥꯏꯕ ꯍꯪꯉꯛꯑꯒꯗꯤ ꯑꯩꯅ ꯍꯪꯍꯟꯅꯤꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯗꯣ ꯍꯣꯏ ꯑꯩꯒꯤ ꯃꯣꯠꯇ ꯍꯥꯏꯔꯒꯗꯤ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗ ꯁꯦꯇꯦꯂꯥꯏꯠ ꯆꯦꯅꯦꯜ ꯑꯃ ꯂꯣꯟꯆ ꯇꯧꯕꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯗ ꯊꯝꯖꯒꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ
ꯁꯤꯒꯤ ꯍꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯪꯉꯦ ꯍꯥꯏꯕꯒꯤꯗꯤ ꯅꯠꯇꯦ ꯊꯕꯛ ꯐꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯇꯣꯝ ꯇꯤꯚꯤꯅ ꯊꯕꯛ ꯐꯪꯍꯜꯂꯤ ꯍꯥꯏꯗꯤ ꯐꯥꯏꯅꯥꯟꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯕ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯗꯤ ꯀꯩꯅꯣ ꯂꯩꯍꯟꯕꯁꯨ ꯉꯝꯃꯤꯗꯅ ꯃꯥꯒꯤ ꯂꯥꯛꯍꯟꯕꯗꯣ ꯑꯗꯨ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯄꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯗꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯃꯌꯥꯝ ꯌꯦꯡꯉꯤꯕꯅꯦ ꯉꯁꯤ ꯆꯤꯆꯦꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯩ ꯏꯁꯥꯗꯤ ꯀꯩꯅꯣ ꯇꯧꯖꯔꯛꯇ꯭ꯔꯦ ꯆꯤꯆꯦꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯦ ꯎꯕꯤꯕꯗ ꯁꯤ ꯀꯥꯏꯗꯒꯤꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯍꯪꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯄ꯭ꯔꯃꯣꯁꯟ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯇꯣꯝ ꯇꯤꯚꯤꯅ ꯄꯤꯕꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯤꯅ ꯂꯥꯏꯕꯛ ꯐꯕꯅꯦꯅ ꯂꯧꯖꯩ ꯑꯗꯨꯒ ꯍꯦꯟꯅ ꯇꯣꯝ ꯇꯤꯚꯤꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯃꯌꯥꯝ ꯀꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯃꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯡꯖꯤꯟ ꯊꯥꯕ ꯑꯗꯨꯒꯨꯝꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯤꯁ ꯇꯧꯖꯔꯤ Thank you ꯑꯗꯨꯃꯛꯁꯨ ꯑꯩꯈꯣꯏ ꯑꯣꯏꯖꯒꯦ ꯑꯩꯈꯣꯏ ꯇꯣꯝ ꯇꯤꯚꯤꯁꯤ ꯑꯩꯈꯣꯏ ꯈꯛꯀꯤ ꯅꯠꯇꯦ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯄꯨꯝꯅꯃꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯊꯝꯖꯔꯒ ꯂꯥꯛꯂꯤ ꯄꯨꯝꯅꯃꯛꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯄꯨꯝꯅꯃꯛꯅ ꯅꯨꯡꯁꯤꯕꯤꯌꯨ ꯇꯣꯝ ꯇꯤꯚꯤꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏ ꯍꯦꯟꯅ ꯃꯌꯥꯝꯒꯤ ꯄꯦꯟꯅꯅꯕ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯃꯊꯪ ꯇꯝꯖꯔꯛꯀꯦ ꯑꯁꯣꯏ ꯑꯉꯥꯝ ꯑꯄꯦꯟ ꯄꯦꯟꯗꯕ ꯑꯩꯈꯣꯏꯅ ꯈꯨꯗꯣꯜ ꯇꯝꯖꯕ ꯌꯥꯎꯈ꯭ꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯔꯃꯗꯥꯒ ꯎꯅꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯃꯤꯁꯤꯡ ꯁ꯭ꯇꯥꯔꯁꯀꯤ ꯃꯤꯀꯨꯞ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯅꯔꯃꯗꯥꯒ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯔꯒ ꯑꯩꯈꯣꯏ ꯍꯪꯖꯅꯤꯡꯕ ꯈꯪꯖꯅꯤꯡꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯆꯤꯊꯔꯤꯕꯁꯤ ꯃꯄꯨꯡ ꯐꯥꯅ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ Thank you Narmada once again thank you ngasi oinadi Tom TV bu miyeng tabiriba punamapu kainanapa yathang lojari matangi episode ta anoba guest anoba promising star puduna lakchagi numitu phawbodi pumpham tu phawbodi koi punamu miyeng taminasi ngaiminasi